Lamdam asida thokliba irang asida lanjena duna leiriba inmate sing asigidamak Leingakna louriba recruitment singda reservation khara thamba mathou tai haina thamaiban kendrogi MLA khumukcham joy Kisana phongdorakli wafam asi Socialist Student Union of Manipur na sinduna lamyan ba hijam irabot ki chamaga kunipan suba mapok kumon thauramda athoiba mithunglen oina saruk yakibada mahakna phongdokhibani thauram adugi saruk ama oina relief singda leiriba mahairoi singna lamyan ba hijam irabot pu saithaduna sakpa isai kaya lanthokhi amadi mahairoi lup singgi maikaidagi angamba mating singsu pangkhi Khuyathong community hall da pangthokhiba thoram aduda MLA khumukcham joy Kisana makhata na hai lamdam asida thokliba irang asida khwaidagi maru oiriba khongthangdi lanjena duna leiriba miyam sing asi masa masagi mayumda Hanjin hanba haiba wafam asina asini adubu haiba thabak asi haujik maki oina thabak ta onthokpa ngamdribanina relief camp singda changjafam lauduna leiriba sing asi aikhoi khuding makna angamba mating pangminaba changi lanjena duna leiriba laik laisu hairaba mahairoi sing yauna Leingakna department singgi louriba recruitment singda makhoigi damak reservation thamba mathou tai masigi matangda Leingakta Mahaki maikaidagi pukhatuna khanagani amarumda lamdam asida leiriba private company sing amadi farm singi thabak loba matamda relief camp ta leiriba mioi singda thabak sing pibasu mathau tai haina phongdokhi khoi le si na ma tane loi hare khoi le ba Manipur kangle pangwe ta max le si na ma tane praja kanglo pa awa ta sai si na pa awa ta Kisini na ukra awa ta ni madri yin sin kani ta kani ta praja section jis na ai number sekali kali kali nasi le bili ba sibo ba private body si na su thap ko ta se private ko da so khara private bili ba hospital private hospital me amai hospital nurse master ko mai asu le ngani adu ko mai amu ko to bili ba adagi Bukan apa yang play salesman yang salesman itu juga habis bilang semua itu kali hingga bisi kerap kali kali. Why they malu aku ni settlement resettlement dong mestinya kali macam apa kali nak social kali aku nampak ai pangsai baru ni mamani kata baru buat resettlement kau kata ya nasional resettlement tahu tak nama peaceful dengan nasional Aduh, aku itu sebagai tegal saya, naik besi aku ina Enhancement by besi, government ni akan dapat MLA ni mesti akan dapat. Aku ini memang sih masih program masih lokal masih yang